Kaksin Bazar da hangba UCO Bank Branch dagi sakang daba kulai paiba miyosing laglaga nongmai chingdol da zawrak na lupa lak taruk lomgi senpam lut tawduna pukre hairi lut tawba lakhiba miyosing aduna nongmai amadi thang pairaga changlaglaga bank asi lut tawkhibani hairi thangdok asiga mari lenana Kaksin Police na thiba khombagi thabak sathaba hokre hairi Kautrukta drone bombing attack mari lenana NIA timama laktuna yengsinbagi thabak sathaba hokre haukiba September gi tang amada Kuki militant singna Imphal West District ki manungsanba Kautrukta leiba maitai khulda nongmai amadi drone sizinaduna bom thadarakpagi thodokta ngangbam surbara laikidaba amadi masanupina makutta nongmaina panbadagi sokhiba case ka mari lenana Manipur Police na case ase NIA da sina khraba matung ngase Imphal da NIA timama laktuna thodok thokpham da satuna field report Senbagi tabak sataba hokre hairi sunglai leitaba babna sagat pawari gi tamak Kuki singna shutdown laothokhre hairi makhoi gi serola da Anglo Kuki War 1917-1919 date 17 da pangthokada wasiga mangoinana school college dukan amadi lalo itingna singba shutdown laothokpani haina serola ma thorakle Haryana ki Chief Minister Wasagloba ki thoramda Manipur ki CM su saruk yagadawri ayeng Haryana Chief Minister Wasagloba ki thoram ga mari lenana Chief Minister N Biren Singh su saruk yarunaba ngase Imphal thadokre hairi mifam ase hek loibaga New Delhi da Union Home Minister amadi center ki makok thongbo official singga unaduna hawjik Manipur da oiba phibam amadi chapkhat thorang gi matang da kumna khana nainaduna wari sanaraba yai haina thajaba yaba paugi ikhunna mana khang alagle yumpham yawdaba maral siduna nupi oibiama ki ikai khumna babo leikha tana chengtharaba honaba warol laibak thibani haina phineas na phongdorakre haukiba numit kharani gi mamangda haingang gi koinaijam romario kawbo mioi amaga hairokta gi pasa lairabi nupi amaga thokiba thokhaningdaba thodo amaga mari lenana KCP Nongdrenkhomba na print amadi electronic media da thadorokpa paw amadi thodo aduda senariba nupi adugi matangda sirakriba maran singadu yumpham yawdaba aranba wafam amani haina Friends and New Society hairokna lawi haina society asiga Secretary General N Sanatoma Maitaina Kuyek Piduna Tadorpa Zerola Mana Pongdoragle Zerola Duna Makata Aduna Hai Todo Adu Senari Banopi Adubu Matau Karamna Kari basis the professional sex worker ni Haribano Loinana Todo Aduda Red Yanada Badagi Topa Todo ni Karamna Haribano no PSC professional sex worker ni Habi Kudam Sangdam Utopang Vadra the same professional sex worker Ama Webatarabadi Manipur State AIDS Control Society Natraga Hiramasida Tabak Taudiba NGO Singdasu record soitana lepham thoi thaudo adu da senari ba sahi nauribi mauna ha adu mapuroi baga khaina duna mapam da halaktuna leire habase asumbo wafam ne adubo pulsi khongchat asida mahana wakhalor jana jaba pulsi khongloi thidana yumba lambi da khongda jana ba hona ba habase de nupi adu gi right ni mapuroi baga khaina duna mapam da halakpa habase nupi oibi amatana pamlam loi mapam da halaktuna leiribani aduna haining ba habasu sunarani haibagi mawongda amadi khulai paire ngammi haibagi matagum sahi nauribi maun ha aduda yumpham yawtaba maral siduna nupi oibigi ikai khumnababu lekha tana chingthanaba honaba thawong asi achumba thawong nate loinana yumpham yawdaba statement asida imung manu amadi kairon lekaya adubusu sentha hanaba machak ama oihalle hainasu seroduna makha tare historical necessity da yumpham oiduna thangai chengna yawol lalau changsiliba yawolop singbudi miyamna ikai khumnai adubu yawol lalhaugi maikhum uptuna amadi aki akhang piriba sel tabu mikaba party sing laipak miyamna para tambirak loi haningai leite miyawgi thabak tawdiba lup singna khunai manungda thokpa thodok singda wayel tawduna asumba wayel phanghanbade social reformation gi saruk ama oina tawnai amadi sanai wayel bagi mingda misang sangga yengduna amadi selna mamai sumlabade lup adu kuina chaloi habase khangminaba yamna mathau tai loinana ising leitrabade nga so hingba gamloi habase pumnamak khangminaba tangai fade akalamaromda arkisan thoi kobi social media influencer amada aki akhang nanghanba amadi athingba kaya thamjinba habase miyoi amagi masin menaba honaba amadi freedom of speech violate tawbani haina lawbaga loinana thawong adu akan mongda condemn tawi haina so seroladuna makha taragle